Kana ujraba anigi nungda leiriba thamoigi warolni. Lotsangi kana ukini matagum lona thamoigi piklaba kachinda. Namidangsida kanaga chatnina ngarino. Isaw-sawna cherakpani. Nati sir chinbado. Gari thawna sinthada yinglei. Kanano sir haide. Sinthangan bi mamitto kirap yingduna. Nati. Marang tokibagi fazana yingsinba ngamdre mayamso. Handakti nupido khonjil khazik tapna. Happy birthday sir. Nokninglabani nupado khangnabo nabada narum hotchinaduna lei yengmumakti yenglekte. Kanana ai birthday ni haige. Panthoin hairakpani sir di hana so hairakte aisu karimta laihongdre. Gift logena birthday pangthokpa nate. Ijam jamna sum kainom bizaning tawuni. Ado ngasai yumdo sinthangan bina haininglibado wangthoibasu khangi wa mapong phatringida. Akhoi yumni. Nupido makha tarutre tumin phamli. Kainom haigena. Sinthado wangthoibada phating lei. Pakat kano kangle hospital dagi to isina kaige. Waraba paisa phangbasu nattabanina aina suraga rain kisen su pibani. Yang wai aduga aigi matam su loiri. Mama babadi. Mama lai khitre baba. Ijili naude. Idom tani. Yumda kana lai. Kana su leite. Adudi hang la leire. Wahang dugi pakum pidre. Tasinna daba saraga masado thongnarom da laisilaga phamduna laikre. Sir, yaure khambiyo. Nangsida leibra. Lai changukige. Hanna phawging lamdawi sangkre. Ma sungak leiramlaga hankre. Yumdadi changba nate. Somda sinthangan bigi khungangduda chatlaga khangningba makaloinana bema tholakpa ngairi. Kaino kai legena. Robana phone da hairakpani. Ai thabam chatli kedawrage. Si mayamsi thanda loisilo hairo. Thamodo nangna thau yam leitabra nini wa loisanjani ai khrasu thinglakani. Si hairaga phone du kakre. Ka hina thengba makdi nate dukanam da changlaga hai mahim lautuna thangna ngaituna lei. Dukan phami nupiduna ibungo kai lamdagino isabo. Ai burima. Hoi mani ni yasanglakpadagi leiribasibo kana ngairibano. Wangthoiba chingnaba kaisu leidana. Ima bema haina malaibado khangbibra. Oh kaithe lakpamgidoro khangi maga khangnarirro nangbo. Natte imanabini kuire thengnadaba adugi unagena lakpa yumsu khangdi numbers leitaba. Isi lan chatlaga khula yawraktraba phare leiramu ima uta kaurukige. Nupiduna kaururaga bema su thoglei. Ai hange aise doctor na ro. Mani wama sum khaningba sida hangbadi thengi. Hore numidang wari sase. Mino raga phasaroidaba number piba yagadra. Kaidi. Number du su hainaraga hankre. Somda. Thoiba chak loire semlo ro. Wang thoiba wa khanamada unglaga leirambani hauzukta gyan laktuna. Nene ai kon charage. Thokre nupidusu wangthoiba balcony da thotlaga chair da phamduna phone du kanadano kanna tawri. Hello kana aine ai haidi wangthoiba. Oh doctor wari de kai thoktana nang lan de lawgano nangondagi wari khara khangning tawba. Hoi haibiyo. Sinthangan bi mama leitre ado baba su leitre habo haise ma haidi. Bema khumpham khangdana hagle. Sir, adugi de ai fazana khangsanre. Bwa ma leiri haibadi khangi. Hairaklaroi haibasu khangi aduna oiraroi khanna. Hoi, dudi makhoi yumdu mi kya le hose. Moigi hingo leitre. Wangthoiba mami tamna ushinaga tumin lei. Mi atopo oiradi karigi hanglibano nangina thaukai lei haina chaiba yabani.
ꯑꯗꯨꯕꯨ ꯋꯥꯡꯊꯣꯏꯕꯒꯤ ꯃꯔꯝ ꯈꯖꯤꯛ ꯈꯪꯕꯅ ꯃꯗꯨꯗꯤ ꯍꯪꯈꯤꯗ꯭ꯔꯦ꯫ ꯁꯤꯟꯊꯥꯉꯥꯟꯕꯤꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯕꯦꯃꯅ ꯈꯪꯕ ꯈꯔꯗꯤ ꯑꯃꯠꯇ ꯈꯥꯛꯇꯅ ꯂꯤꯔꯤ꯫ ꯋꯥꯡꯊꯣꯏꯕꯁꯨ ꯅꯥꯀꯣꯡ ꯅꯥꯝꯃ ꯆꯣꯏꯗꯅ ꯇꯥꯔꯤ꯫ ꯕꯦꯃꯅ, "ꯑꯗꯣ ꯗꯣꯛꯇꯔ, ꯀꯩ ꯂꯩꯔꯒꯦ ꯁꯤꯟꯊꯥꯉꯥꯟꯕꯤꯒꯤ ꯃꯔꯝꯗ ꯍꯪꯉꯤꯁꯤꯕꯣ?" "ꯆꯨꯝꯅ ꯁꯨꯝ ꯗꯣꯛꯇꯔ, ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ." "ꯍꯥꯏꯌꯣ." "ꯑꯩꯁꯨ ꯈꯪꯉꯤ ꯁꯤꯟꯊꯥꯅ ꯗꯣꯛꯇꯔꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ꯫ ꯇꯧꯕ ꯉꯝꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯃꯥ, ꯌꯥꯝ ꯆꯝꯕꯅꯤ, ꯏꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯅ ꯊꯥꯒꯠꯄꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯃꯥꯃꯨꯛ ꯆꯝꯕꯗꯤ ꯊꯤꯕ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯑꯗꯣ ꯗꯣꯛꯇꯔꯅ ꯋꯥꯔꯧꯕ ꯀꯌꯥ ꯂꯩꯔꯁꯨ ꯋꯥꯔꯧꯕꯤꯅꯨ, ꯃꯥ ꯌꯥꯝ ꯏꯀꯥꯏꯌꯦꯅ ꯑꯩꯉꯣꯟꯗꯁꯨ ꯇꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯃꯒ ꯅꯔꯁ ꯑꯃꯒ ꯂꯩꯅꯕ ꯃꯔꯤꯗꯨꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯃꯔꯤ ꯊꯝꯃꯣꯏ ꯍꯥꯏꯅꯁꯨ." ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯇꯥꯔꯝꯕ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯇꯗ ꯅꯣꯛꯄ ꯍꯟꯖꯤꯟꯈ꯭ꯔꯦ꯫ "ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯔꯣ" ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ꯫ ꯑꯩꯁꯨꯕꯨ ꯍꯤꯡꯆꯥꯏ ꯇꯝꯕ꯭ꯔꯕ ꯃꯥ ꯈꯜꯂꯤꯁꯦ? ꯅꯣꯡꯉꯥꯟꯕꯒ ꯉꯥꯏꯉꯝꯗ ꯋꯥꯡꯊꯣꯏꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯏ꯫ "ꯍꯩꯃꯥ, ꯀꯗꯥꯏꯗꯅꯣ ꯅꯪꯕꯣ?" "ꯑꯧ ꯅꯦ, ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯇꯧꯕ." "ꯆꯥꯛ ꯂꯣꯏꯔꯦ, ꯈꯖꯤꯛ ꯆꯥꯔꯒ ꯆꯠꯈꯨꯋꯣ." ꯏꯕꯦꯝꯃꯅ ꯆꯥꯛꯇꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯩ꯫ "ꯅꯦ, ꯌꯥꯔꯅꯤ, ꯊꯦꯡꯈ꯭ꯔꯦ." ꯃꯥꯡꯒꯣꯜꯗ ꯈꯕꯔ ꯄꯥꯔꯒ ꯂꯩꯕ ꯀꯨꯟꯖꯣ ꯋꯥꯡꯊꯣꯏꯕꯗ ꯌꯦꯡꯂꯒ, "ꯅꯠꯇꯦꯅꯦ, ꯅꯪꯕꯨ ꯍꯣꯁꯄꯤꯇꯥꯜꯗꯤ ꯃꯥꯟꯗꯦ, ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯅꯍꯥꯟꯃꯨꯛꯁꯨ ꯂꯝꯕꯤꯗ ꯒꯥꯔꯤ ꯈꯥꯝꯃꯒ ꯂꯩ ꯍꯥꯏꯅ ꯇꯥꯏ, ꯌꯨꯝꯗꯒꯗꯤ ꯉꯟꯅ ꯊꯣꯛꯈ꯭ꯔꯒ." "ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯀꯀꯥ." "ꯐꯔꯦꯅꯦ, ꯑꯩ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯥꯔꯕꯣ?" "ꯌꯥꯔꯣꯏꯗ, ꯀꯥꯏꯗꯩ ꯀꯀꯥ ꯂꯥꯛꯇ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯀꯀꯥꯒꯤ ꯄꯦꯁꯦꯟꯗꯣ ꯑꯩꯅ ꯌꯦꯡ ꯌꯥꯕ꯭ꯔꯣ? ꯍꯌꯦꯡ ꯍꯪꯆꯤꯠ ꯐꯥꯎꯗꯪꯅꯤ." "ꯌꯥꯎꯁꯪꯅꯤ ꯍꯥꯏꯅ ꯗ꯭ꯌꯨꯇꯤꯒ ꯑꯝꯇ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯪꯕꯣ?" "ꯅꯠꯇꯦꯗ, ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯗꯤ ꯉꯁꯤꯅ ꯂꯣꯏꯔꯦ, ꯑꯁꯣꯝꯒꯤꯕꯨꯗꯤ ꯆꯠꯇ ꯌꯥꯗꯕꯩ ꯆꯠꯀꯅꯤꯗ." "ꯍꯟꯗꯛ ꯃꯔꯛꯁꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤꯗ ꯏꯆꯥꯁꯦ." ꯈꯨꯝꯂꯨꯗ꯭ꯔꯦ ꯋꯥꯡꯊꯣꯏꯕ, ꯊꯨꯅꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯄꯦꯁꯦꯟ ꯐꯖꯅ ꯌꯦꯡꯕ ꯅꯠꯇꯦ, ꯀꯨꯟꯖꯣꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯛꯅꯤ꯫ ꯉꯁꯤꯁꯨ ꯂꯥꯛꯏ, ꯌꯦꯡꯁꯤꯟꯕ ꯌꯥꯕ ꯈꯔ ꯃꯈꯩꯗꯤ ꯌꯦꯡꯁꯤꯜꯂꯤ꯫ "ꯊꯣꯏꯕ, ꯀꯀꯥꯁꯦ ꯂꯥꯛꯑꯔꯣꯏ ꯇꯧꯕꯅꯤ, ꯌꯥꯒꯗ꯭ꯔꯅꯦ?" ꯀꯨꯟꯖꯣꯅ ꯐꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯗꯣ ꯋꯥꯡꯊꯣꯏꯕ ꯌꯥꯅꯤꯡꯗ꯫ "ꯑꯩ ꯑꯁꯣꯝ ꯆꯠꯇꯣꯏꯅꯦ ꯀꯀꯥ, ꯄꯦꯁꯦꯟ ꯃꯌꯥꯝꯁꯦ, ꯑꯗꯨꯒ ꯑꯩ ꯊꯦꯡꯉꯤ, ꯊꯨꯅ ꯂꯥꯛꯄꯤꯌꯨ." "ꯐꯔꯦ ꯐꯔꯦ." ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯤ꯫ ꯆꯪꯉꯛꯏꯕ ꯅꯨꯄꯥꯗꯨꯗ, "ꯀꯣꯐꯤ ꯑꯝꯇ ꯊꯛꯁꯤꯗꯅ." "ꯐꯅꯤ ꯗꯣꯛꯇꯔ, ꯑꯩ ꯂꯧꯖꯔꯨꯈꯤꯒꯦ." ꯅꯨꯄꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯅꯔꯁ ꯑꯃ ꯆꯪꯉꯛꯇꯨꯅ ꯀꯣꯐꯤ ꯄꯤꯔꯛꯏ꯫ "ꯁꯥꯔ, ꯁꯤꯗ ꯂꯩꯖꯔꯦ." "ꯍꯣꯏ, ꯊꯦꯡꯛꯁ." ꯅꯔꯁꯇꯨ ꯊꯣꯛꯈꯤꯕꯒ ꯊꯣꯡꯖꯤꯜ ꯃꯄꯥ ꯌꯧꯔꯝꯗꯥꯏ, "ꯉꯥꯏꯈꯣ ꯁꯥꯔ, ꯀꯩ ꯄꯨꯡ ꯀꯌꯥꯗ ꯗ꯭ꯌꯨꯇꯤ ꯂꯣꯏ?" "1ꯗꯅꯤ." "ꯂꯣꯏꯕꯒ ꯑꯩ ꯉꯥꯏꯔꯝꯃꯨ." ꯈꯨꯃꯝꯗꯕꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥ ꯍꯦꯛ ꯊꯣꯔꯛꯄꯒ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯁꯤꯟꯊꯥꯉꯥꯟꯕꯤꯕꯨ ꯆꯤꯡꯁꯤꯜꯂꯤ꯫ "ꯀꯩ ꯍꯥꯏꯔꯛꯏꯅꯣ?" "ꯅꯈꯣꯏ ꯑꯐꯕꯗꯤ ꯑꯝꯇ ꯅꯠꯇꯦꯀꯣ? ꯀꯩꯒꯤꯅꯣꯕ ꯑꯗꯨꯒꯤ ꯗꯨꯔꯕꯥꯁꯥꯁꯤꯗ ꯑꯩ ꯊꯥꯖꯤꯜꯂꯤꯁꯦ? ꯆꯪꯉꯨ ꯍꯥꯏꯔꯛꯀꯅꯨ ꯍꯌꯦꯡ ꯃꯈꯩ." "ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯕꯁꯦ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯒꯦ ꯐꯪꯗꯦ, ꯑꯗꯨꯒ ꯅꯪꯅ ꯅꯧꯅ ꯂꯥꯛꯑꯒ ꯃꯥꯅ ꯍꯧꯖꯤꯜꯂꯛꯏꯕ, ꯑꯁ ꯌꯥꯝ ꯆꯥꯛꯑꯦ ꯍꯥꯏꯕ." "ꯅꯪ ꯂꯥꯛꯄꯗꯒꯤ ꯁꯤꯗ ꯇꯣꯏꯅꯁꯨ ꯂꯥꯛꯏ, ꯍꯥꯟꯅꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯈꯛꯅꯤ, ꯁꯤꯗꯁꯨ ꯂꯥꯛꯇꯕ ꯌꯥꯎꯔꯤꯕꯅꯤꯗꯣ." "ꯁꯤꯗꯁꯨ ꯂꯩꯔꯝꯕ꯭ꯔꯣ ꯁꯥꯔꯁꯦ?" "ꯄꯨꯗꯦ, ꯀꯪꯂꯩ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯏ ꯍꯥꯏꯕꯅꯤ." "ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯏꯅ ꯀꯩꯒꯤ? ꯃꯣꯏꯒꯤ ꯀꯀꯥꯅꯤ ꯗꯣꯛꯇꯔ ꯀꯨꯟꯖꯣꯗꯣ." "ꯑꯩꯗꯤ ꯈꯪꯗꯦꯌꯦ, ꯁꯥꯔꯕꯨꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯄꯨꯜꯂꯛꯏ, ꯀꯧꯅꯕꯗꯤ ꯀꯧꯅꯔꯛꯇꯦꯗ, ꯁꯛ ꯌꯥꯝ ꯀꯥꯛꯄꯅꯤ." "ꯁꯛ ꯀꯛꯑꯦꯕ? ꯀꯩꯗ ꯀꯛꯏꯕ? ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯃꯨꯛ ꯄꯨꯜꯂꯛꯏꯕ, ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ." "ꯑꯩꯁꯨ ꯍꯥꯟꯅ ꯀꯪꯂꯩꯗ ꯄꯨꯔꯝꯃꯤ, ꯂꯥꯏꯔꯕ ꯅꯨꯄꯤꯁꯦ ꯃꯥꯗꯤ ꯄꯥꯝꯗꯦ ꯍꯥꯏꯕꯅꯤ, ꯗꯣꯛꯇꯔ ꯂꯛꯁꯃꯤꯅ ꯑꯃꯁꯨ ꯌꯥꯝ ꯉꯥꯎꯖꯕꯅꯤ ꯃꯉꯣꯟꯗ." "ꯅꯣꯏ ꯑꯥꯗꯗꯤ ꯉꯥꯎꯅꯗ꯭ꯔꯣ ꯁꯥꯔꯁꯦ?" "ꯉꯥꯎꯅꯩꯗ, ꯗꯣꯛꯇꯔ ꯅꯔꯁ ꯂꯣꯏꯅ ꯁꯥꯔꯒꯤꯁꯨ ꯅꯨꯡꯁꯤꯅꯕꯗꯤ ꯂꯩꯕꯅꯤ." "ꯅꯨꯡꯁꯤꯅꯕ ꯂꯩꯌꯦꯕ? ꯑꯁ, ꯑꯩꯅ ꯁꯣꯝꯗ ꯋꯥꯈꯟꯒ ꯁꯥꯒꯠꯇꯅ ꯇꯧꯔꯤ, ꯑꯗꯨꯒ ꯂꯣꯏꯔꯦꯍꯦ." "ꯁꯥꯒꯠꯂꯨꯅꯨ ꯏꯕꯦꯝꯃ ꯅꯪꯁꯨ, ꯁꯥꯔꯅ ꯇꯥꯟꯅꯔꯤꯁꯤꯗꯤ ꯁꯤꯟꯊꯥꯉꯥꯟꯕꯤꯗ." "ꯁꯤꯟꯊꯥꯅ?" "ꯁꯥꯔꯅ ꯇꯥꯟꯅꯕ ꯅꯠꯇꯤꯌꯦ, ꯑꯩꯅ ꯁꯥꯔ ꯇꯥꯟꯅꯕ." ꯍꯥꯏꯗꯨꯅ ꯅꯣꯛꯂꯛꯏ꯫ "ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯇꯥꯟꯅꯗ꯭ꯔꯦꯗ, ꯏꯕꯦꯝꯃ ꯐꯖꯕ ꯅꯨꯄꯥꯅ ꯀꯥꯛꯄ ꯈꯨꯀꯥꯛꯁꯤꯗꯤꯕ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ, ꯑꯗꯨꯅ ꯑꯩꯁꯨ ꯃꯋꯥ ꯂꯧꯗꯦꯅ ꯂꯩꯕ ꯇꯥꯕ, ꯌꯥꯝ ꯂꯦꯝꯃꯤꯗ ꯍꯧꯖꯤꯛꯇꯤ ꯑꯩ."
ꯃꯇꯝꯁꯨ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯀꯪꯂꯩꯗ ꯍꯥꯟꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ ꯋꯥꯡꯊꯣꯏꯕꯗꯣ ꯂꯝꯕꯤ ꯃꯄꯥꯟꯗ ꯒꯥꯔꯤ ꯈꯥꯝꯃꯒ ꯈꯨꯗꯥꯡꯗꯣ ꯊꯥꯡꯒꯠꯂꯒ ꯄꯨꯡ ꯌꯦꯡꯂꯤ ꯄꯨꯡꯗꯤ ꯍꯦꯜꯂꯕꯅꯤ ꯉꯥꯏꯔꯝꯗꯦꯅꯦꯁꯦ ꯉꯝꯕꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯂꯥ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯈꯥꯝꯕꯅꯤ ꯑꯃꯨꯛ ꯀꯨꯝꯊꯔꯛꯇꯨꯅ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯂꯛꯁꯃꯤꯅ ꯇꯨꯡꯗꯩ ꯀꯧꯔꯛꯄꯗ ꯋꯥꯡꯊꯣꯏꯕꯁꯨ ꯌꯦꯡꯂꯨꯏ ꯕꯤꯠ ꯏꯔꯩ ꯂꯩꯇꯅ ꯀꯩꯒꯤ ꯑꯩꯗꯤ ꯁꯤꯗ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯂꯥꯛꯑꯣ ꯀꯗꯥꯏꯗꯅꯣꯃ ꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯗꯣ ꯃꯥꯅ ꯍꯥꯟꯅ ꯀꯥꯈ꯭ꯔꯦ ꯑꯩ ꯃꯤ ꯉꯥꯏꯔꯦꯅꯦ ꯀꯣꯟꯅ ꯁꯥꯁꯦ ꯑꯩꯒꯤꯁꯨ ꯑꯔꯨꯕ ꯊꯕꯛꯅꯤ ꯅꯪꯇꯅ ꯂꯨꯕ꯭ꯔꯥ ꯂꯥꯛꯑꯣ ꯊꯨꯅ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ ꯂꯛꯁꯃꯤꯅ ꯐꯅ ꯍꯥꯏꯔꯁꯨ ꯀꯨꯝꯊꯔꯛꯄ ꯇꯧꯗꯦ ꯒꯥꯔꯤꯗꯣ ꯀꯥꯒꯦ ꯇꯧꯕꯒ ꯁꯤꯟꯊꯥꯡꯍꯟꯕꯤ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯣ ꯎꯔꯦ ꯋꯥꯡꯊꯣꯏꯕ ꯂꯛꯁꯃꯤꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯑꯩꯒꯤ ꯃꯤ ꯂꯥꯛꯑꯦ ꯂꯛꯁꯃꯤ ꯁꯥꯎꯅ ꯀꯣꯟꯅ ꯆꯠꯂꯁꯦ ꯂꯛꯁꯃꯤꯁꯨ ꯎꯔꯤꯕꯅꯤ ꯁꯤꯟꯊꯥꯡꯍꯟꯕꯤ ꯂꯩ ꯍꯥꯏꯕ ꯁꯥꯎꯟꯗ ꯀꯨꯝꯊꯔꯒ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯤꯟꯊꯥꯗꯣ ꯂꯛꯁꯃꯤꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯈꯨꯗꯤꯡ ꯗꯣꯛꯇꯔ ꯋꯥꯡꯊꯣꯏꯕꯒꯤ ꯇꯨꯡ ꯏꯜꯂꯤꯁꯦ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ ꯏꯕꯦꯝꯃ ꯅꯪ ꯅꯁꯥꯒ ꯊꯥꯛ ꯃꯥꯟꯅꯕ ꯅꯨꯄꯥꯁꯨ ꯈꯔ ꯊꯤꯕ ꯇꯝꯃꯨ ꯋꯥꯡꯊꯣꯏꯕꯁꯦ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯃꯄꯨꯁꯤꯗ ꯉꯥꯎꯔꯤꯅꯦꯕ ꯅꯪ ꯅꯨꯄꯥꯁꯤꯅ ꯎꯗ꯭ꯔꯤꯉꯩ ꯑꯀꯟ ꯁꯥꯔꯨꯕ ꯅꯨꯄꯤꯁꯦ ꯂꯣꯟꯊꯣꯛꯇꯕꯤ ꯑꯃꯒꯨꯝ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯊꯩꯗꯨꯅ ꯆꯠꯄ ꯍꯧꯏ ꯋꯥꯡꯊꯣꯏꯕꯁꯨ ꯂꯛꯁꯃꯤꯅ ꯌꯥꯗ꯭ꯔꯗꯨꯅ ꯅꯝꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯏ ꯑꯁꯥꯎꯕꯒꯤ ꯃꯥꯏꯊꯣꯡꯗꯤ ꯂꯣꯏꯅꯔꯤ ꯋꯥꯗꯤ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯗꯦ ꯀꯞꯂꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗ ꯏꯀꯥꯏꯕ ꯈꯥꯡꯕꯗ ꯇꯥꯈꯤꯕ ꯄꯤꯔꯥꯡꯅꯤ ꯀꯅꯥ ꯎꯍꯟꯗ ꯂꯣꯟꯅ ꯇꯩꯊꯣꯛꯁꯦ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯒꯤ ꯃꯈꯣꯡꯅ ꯇꯞꯅ ꯊꯣꯔꯛꯂꯤ ꯀꯥ ꯌꯧꯕꯒ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯇꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯄꯤꯅꯕ ꯂꯩꯇ꯭ꯔꯕꯒꯨꯝ ꯃꯅꯤꯡ ꯇꯝꯂꯤ ꯑꯅꯝ ꯀꯟꯃꯟꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯊꯃꯣꯏ ꯅꯪꯁꯨ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨꯕ ꯋꯥꯖꯕꯅꯤ ꯁꯣꯟꯖꯕꯅꯤ ꯀꯅꯥ ꯇꯥꯗ꯭ꯔꯕꯁꯨ ꯁꯣꯝꯗꯅ ꯋꯥꯡꯊꯣꯏꯕ ꯄꯥꯛ ꯑꯃꯗ ꯈꯥꯝꯗꯨꯅ ꯂꯛꯁꯃꯤꯒ ꯂꯣꯏꯅꯅ ꯃꯅꯨꯡ ꯆꯪꯉꯛꯏ ꯁꯤꯗ ꯐꯝꯃꯣ ꯋꯥ ꯉꯥꯡꯗꯦ ꯅꯨꯄꯥꯗꯣ ꯆꯤꯌꯔꯗꯨꯗ ꯐꯝꯈ꯭ꯔꯦ ꯀꯩ ꯆꯥꯁꯤꯒꯦ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯀꯩꯅꯣꯝꯗꯤ ꯆꯥꯎꯗ ꯋꯥꯡꯊꯣꯏꯕ ꯋꯥꯗꯨ ꯀꯣꯏꯊꯣꯛꯇꯕꯤ ꯅꯪ ꯍꯥꯏꯅꯦ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯅꯪꯉꯔꯣꯏꯗ꯭ꯔ ꯅꯪ ꯑꯩꯁꯦ ꯊꯕꯛ ꯁꯨꯛꯂꯩ ꯂꯩꯇꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯂꯛꯁꯃꯤ ꯂꯛꯁꯃꯤ ꯏꯀꯥꯏ ꯈꯪꯗꯕ ꯃꯇꯧꯕꯨ ꯋꯥꯡꯊꯣꯏꯕꯗ ꯌꯦꯡꯂꯒ ꯑꯗꯨꯃꯥꯏꯅ ꯁꯥꯎꯔꯛꯀꯅꯨ ꯅꯨꯡꯁꯤꯒꯦ ꯇꯧꯏ ꯈꯨꯝꯗꯦ ꯅꯨꯄꯥꯗꯣ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯁꯥꯎꯕꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯦ ꯍꯦꯛ ꯉꯥꯡꯂꯨꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯅꯤ ꯋꯥꯡꯊꯣꯏꯕ ꯅꯨꯄꯥꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯧꯒꯠꯂꯒ ꯆꯠꯂꯁꯤꯔ ꯐꯥꯎ ꯈꯜꯂꯕꯅꯤ ꯇꯥꯗ꯭ꯔꯣ ꯀꯧꯔꯤꯁꯦ ꯑꯩꯅ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯑꯣ ꯅꯨꯄꯥꯗꯣ ꯍꯟꯗꯛꯇꯤ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯅꯪ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯂꯛꯁꯃꯤ ꯅꯪ ꯅꯁꯥꯅ ꯑꯁꯨꯛ ꯂꯦꯝꯗꯕ ꯏꯀꯥꯏꯗ꯭ꯔꯣ ꯅꯇꯣꯝꯇ ꯉꯥꯡꯂꯤꯕꯗꯨ ꯏꯀꯥꯏꯕꯤꯕ ꯅꯠꯇꯦ ꯃꯥꯅ ꯊꯣꯛꯄꯅꯤ ꯑꯩꯅ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣ ꯏꯀꯦ ꯀꯦꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯄꯅꯤ ꯋꯥꯡꯊꯣꯏꯕ ꯂꯛꯁꯃꯤꯗ ꯌꯦꯡꯂꯛꯏ ꯋꯥꯗꯨ ꯇꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯇꯁꯦꯡꯅꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯍꯜꯂꯒ ꯆꯠꯂꯒꯦꯅ ꯈꯟꯕꯅꯤ ꯑꯗꯨ ꯑꯣꯏꯅꯃꯛ ꯂꯛꯁꯃꯤꯒꯤ ꯅꯤꯡꯉꯥꯏ ꯏꯜꯂꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩ ꯅꯪ ꯅꯨꯡꯁꯤꯔꯨꯔꯦ ꯂꯛꯁꯃꯤꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯣ ꯃꯥꯏꯊꯣꯡ ꯈꯪꯍꯣꯡ ꯍꯣꯡꯂꯤ ꯋꯥꯡꯊꯣꯏꯕ ꯔꯤꯌꯦꯂꯤ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯐꯝꯂꯝꯕ ꯅꯨꯄꯥꯗꯣ ꯈꯣꯡꯐꯝ ꯈꯔ ꯁꯦꯝꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯔꯧ ꯂꯩꯕ ꯃꯥꯏꯊꯣꯡꯗ ꯃꯈꯣꯡꯒꯗꯣ ꯅꯍꯥꯃ ꯊꯥꯡꯒꯠꯂꯒ ꯀꯥꯔꯟ ꯆꯠꯂꯤ ꯂꯣꯏꯔꯕꯣ ꯍꯥꯏꯗꯧꯕ ꯂꯣꯏꯔꯦ ꯁꯤꯒꯤ ꯄꯥꯈꯨꯝ ꯄꯥꯝꯃꯤ ꯑꯩ ꯅꯣꯛꯂꯤꯕ ꯃꯥꯏꯊꯣꯡꯗꯨ ꯍꯟꯖꯤꯟꯗꯦ ꯑꯗꯨꯃꯛ ꯅꯣꯛꯂꯒ ꯋꯥꯡꯊꯣꯏꯕꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯂꯛꯁꯃꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯥꯎꯈꯨꯝꯁꯦ ꯀꯩꯅꯣ ꯋꯥꯡꯊꯣꯏꯕ ꯋꯥꯡꯊꯣꯏꯕ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯍꯥꯟꯅ ꯈꯪꯈꯣ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯆꯤꯟꯅ ꯇꯣꯡꯕꯗꯨꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯂꯒ ꯍꯟꯅ ꯌꯦꯡꯂꯝꯗ ꯊꯣꯛꯈ꯭ꯔꯦ ꯂꯛꯁꯃꯤꯗꯤ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯃꯗꯨ ꯈꯪꯂꯗꯤ ꯅꯪ ꯌꯥꯒꯗꯕ ꯅꯠꯇ꯭ꯔꯣ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗꯦ ꯅꯨꯄꯥꯗꯣ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯌꯨꯝꯗꯅꯤ ꯀꯨꯟꯖꯣ ꯃꯊꯥ ꯁꯥꯅ ꯃꯥꯡꯒꯣꯜꯗ ꯐꯝꯕꯗꯣ ꯋꯥꯡꯊꯣꯏꯕꯅ ꯆꯪꯉꯛꯄꯒ ꯀꯨꯟꯖꯣꯒꯤ ꯅꯥꯛꯇ ꯐꯝꯊꯩ ꯀꯀꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪ ꯈꯔ ꯊꯦꯡꯕ꯭ꯔꯥ ꯈꯔ ꯊꯦꯡꯉꯤ ꯆꯪꯉꯣ ꯄꯣꯊꯥꯖꯔꯨꯔꯣ
Rani su macha changkrabada ngahak leidaduna tapna wangthoibagi kaada lai. Thoiba wangthoibasu washroomdagi masamdu taithokna Imacha Rani machagi nakanda phamtharaga nangna tawribase kaino kedobu yarogi Imacha Hospital da nangna mimang pamang khangdana nupi ama koitan tane haise chombra adusu nurse nupi handamukti wangthoibasu phamtharai kanana kai hareino aikhoi loina pautai nati nangna tawribase kaino haibani koitan tane kai aduna kana tamjila ipau no ba pau loina phangi pharabasu phatrabasu nang angang natrabani maphamduda nangni isau sauribani minu usit khidro nangbo imasa mina hairaga sum thajalardi yaroida mareido tawrakano aina haibado adu natti madu tawgano nang kaka maphamduda warido tabu ngamdraduna halabani adogiraba kakana matha sabiga tawrise natrabadi doctor singni hairakpadu ikairedana moidi pakhang werakti haibrabo pakhang matamse kala e haibraba kakani kaido ikairoidamni pharena hairam doba nangna hojik adu tawbu matam natene luhongbagi waloina rabani wangthoiba ngakna kanaga icha tamphaga natrabadi kanaga hongdoribano wangthoiba sakpham khangang hongi imacha ayum sida leibase nakhoi yam pamdaba natra luhonglibasi bu yum thadolaga chatnabro thoiba imasa na kakada kharaibiko aigi punsi khongloidi aina dum thigani madu hekta yabro somda haina duna loirabani tha kharada ngairabani hawgotlaga wangthoibado wamta nganglamdabi thokre makha tana wa nganglabadi sauninga pusu yai aduna tumin leiki Rani lauduna wangthoiba tanaba thoiba wathi tawganu ko asana debi thokre yumda laining banate gari thodok thokhi Kunjuana Kari mu hainare Rani isau sauna luhongbagi wa hawdok lubani Kari hairamgene manabo khangdeda mana thokpani hairamlise pakhangni pakhang oiraktabra adu tawba da tawba kanana tamlamlibano kanaida karida yam hairambani karam gangnani tawrisidi amuk sauri ne nupige pusalo kamai tawdorige yare to mama ai haige nakhoi wa ngagluranuko Tawkriba tabaktu soire haibadi masana khangzai khangna khangnasu tawkibana chana saba marupta tasaina sauri nupi mangda lenari neba ha adusu sinthagi mangda phajai ne nangtani ba makha tawa engonda wa hawdorkano wangthoiba tumin ngak lei Robin amo nang mangaire ba phaurise ha karamba nupi nabu yadorige yada yadragana fara lawtaredana khukando wa Natom Pararo, Natragane, Bazardagi Bayakra, Nakedra. Wangthoibe Sau Song Thokre, Awang Kunoktam na Haitarakpani. Lambidani, Nupi Karamakwe ani Ahumna, Adopa Nupi Amabo, Mayamno Amsilaga Labado, Laptak Nang Hak Yingli. Ko na Tapna Changsilaga Kedo Wiorge Mase, Nupagi Tabak Nate. Amana Sauna, Nankarika Ngaglambado Chap Liptana. Dada wangthoiba suklap tawraga kananu pamun beino tampha ke sinnarai dada se mana koini hairiba aina di aiga luhong dore haibani masi miyam sitte mana koini kanana ngamgi yingsen hairiba naitom tana soktuna leiba nupidugi nakta wangthoi tapna changsili sokrichan wangang lekte nupido masado khar sokle nupanu zuma khutting thoklaga hagolose Sinthasu wangthoibada tatu tatu yingduna makhutto tapna pirai nupi amana tawbadi fasana ngamine nangsibema tamphana dada nang dori sakaino ai sakari oina khange ai sadada gi kanano wangthoiba wa ngangde sinthangan bigi makhutki khoning soklibada haipet yinglaga kamaina sida nangna mulairammiba bema unagena lakpani I tho isanabra Sinthangan be makhutto haipet yinglaga kaisa doroida ai chatlage thaidok tuna chatki tawbani wangthoibana makhut phari ai thinge chatlamana pido leptana paiba makhutto tapna satoi ai adum chatki aduga sarga ichilse
ꯏꯆꯦꯁꯤꯒ ꯂꯨꯍꯣꯡꯕꯗ ꯑꯩꯅ ꯌꯦꯠꯂꯨꯗꯦ, ꯌꯦꯠꯀꯦ ꯍꯥꯏꯅꯁꯨ ꯈꯟꯗꯦ. ꯃꯇꯨꯡ ꯂꯝꯕꯤꯗ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯄꯥꯝꯗꯦ. ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯈꯪꯉꯤ. ꯁꯔꯒꯤ ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯕꯗ ꯈꯖꯤꯛ ꯂꯦꯝꯍꯟꯅꯤꯡꯉꯤ, ꯅꯠꯇ꯭ꯔꯕꯗꯤ ꯁꯔꯒꯤ ꯃꯥꯏ ꯈꯨꯔꯛꯄꯁꯨ ꯌꯥꯏ. ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯕꯅꯤ. ꯑꯃꯨꯛꯀꯁꯨ ꯋꯥꯡꯊꯣꯏꯕꯅ ꯐꯥꯔꯒ ꯃꯅꯥꯛꯇ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ. ꯀꯅꯥꯅ ꯃꯥꯒ ꯑꯩꯒ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯒꯦ? ꯇꯝꯐꯥ ꯏꯁꯥꯎ ꯁꯥꯎꯅ, ꯗꯗꯥꯅ ꯍꯥꯏꯗꯕꯨ ꯀꯩꯅꯣ? ꯑꯍꯜ ꯂꯃꯟ ꯌꯥꯅꯗꯨꯅ ꯂꯩꯔꯕ ꯃꯇꯝ ꯂꯦꯞꯂꯕꯁꯤꯗ ꯗꯗꯥꯒꯤ ꯋꯥꯈꯜꯗꯣ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕ꯭ꯔꯥ? ꯇꯝꯐꯥꯅ ꯉꯥꯡꯂꯤꯕꯗꯣ ꯑꯣꯟꯁꯤꯜꯂꯒ ꯇꯥꯁꯤꯜꯂꯨꯗꯦ, ꯇꯥꯅꯤꯡꯕꯁꯨ ꯐꯥꯎꯗꯦ. ꯁꯤꯟꯊꯥꯉꯥꯟꯕꯤꯒꯤ ꯃꯈꯨꯠꯇꯣ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯇꯝꯐꯥꯗ ꯌꯦꯡꯂꯛꯏ. ꯏꯀꯥꯏꯗ꯭ꯔꯣ ꯅꯇꯣꯝꯇ ꯗꯗꯥꯅ ꯅꯆꯤꯟꯗꯨꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯗꯨꯒ ꯃꯥꯁꯦ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕ꯭ꯔꯥ? ꯁꯤꯟꯊꯥꯉꯥꯟꯕꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ, ꯅꯈꯣꯏꯅꯗꯤ ꯃꯤꯡ ꯀꯧꯕꯗ ꯈꯔ ꯐꯖꯗ꯭ꯔꯦ, ꯃꯦꯗꯥꯝ ꯑꯣꯏꯅ ꯀꯧ. ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯉꯣꯟꯗ ꯌꯦꯠꯂꯛꯄ ꯊꯣꯛꯂꯕ ꯃꯤꯗꯨꯗꯤ ꯋꯥꯡꯊꯣꯏꯕꯅ ꯍꯤꯡꯅ ꯊꯝꯅꯤ ꯀꯥꯏꯅꯗꯤ ꯈꯜꯂꯨꯅꯨ. ꯁꯤꯟꯊꯥꯉꯥꯟꯕꯤ ꯋꯥꯡꯊꯣꯏꯕꯒꯤ ꯋꯥꯗ ꯁꯥꯎꯅ ꯉꯁꯥꯏ ꯃꯈꯩ ꯅꯨꯄꯥꯗꯨꯅ ꯐꯥꯔꯤꯕ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯀꯟꯊꯣꯛꯂꯒ ꯈꯨꯄꯥꯛꯅ ꯊꯥꯈꯤ, ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯊꯥꯡꯅ. ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯃꯤꯠꯇ ꯐꯤꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯁꯥꯟꯅꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯁꯥꯟꯅꯕ꯭ꯔꯥ ꯌꯥꯕ꯭ꯔꯥ? ꯑꯩꯒꯤꯗꯃꯛ ꯅꯈꯣꯏꯅ ꯋꯥꯕꯤꯒꯗꯕ ꯅꯠꯇꯦ. ꯋꯥꯔꯛꯇꯕꯤꯅꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗ ꯃꯇꯤꯛ ꯆꯥꯔꯕꯤꯅꯤ. ꯋꯥꯡꯊꯣꯏꯕꯗ ꯄꯤꯔꯥꯡ ꯊꯥꯡꯅ ꯌꯦꯡꯂꯒ, ꯋꯥꯔꯧꯕꯤꯅꯨ, ꯑꯩꯒꯤꯗꯃꯛ ꯄꯥꯝꯕꯣꯝꯁꯨ ꯇꯤꯡꯕꯤꯒꯅꯨ. ꯌꯦꯠꯆꯔꯣꯏ ꯀꯅꯥꯗꯁꯨ, ꯋꯥꯖꯁꯅꯨ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯊꯃꯣꯏꯁꯤꯁꯨ. ꯆꯠꯈ꯭ꯔꯦ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯋꯥꯡꯊꯣꯏꯕꯁꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯇꯥꯅꯖꯩ. ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯈꯪꯈꯤꯗ꯭ꯔꯦ. ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯂꯣꯠꯀꯦ ꯈꯟꯅ ꯂꯣꯠꯈꯤꯕꯅꯤ. ꯂꯝꯕꯤꯒꯤ ꯃꯇꯥꯏꯒꯤ ꯑꯄꯨꯡꯕ ꯅꯥꯄꯤ ꯈꯔꯒꯤ ꯃꯔꯨꯝꯗ ꯇꯥꯁꯤꯜꯂꯒ ꯂꯣꯠꯆꯩ. ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯆꯤꯟꯗꯨꯁꯨ ꯃꯦꯟꯁꯤꯜꯂꯒ ꯂꯣꯟꯅꯁꯨ ꯀꯞꯆꯩ.